Ministry of Home Affairs na laukalakpa laibak asige security ki thabak ki manung chana India amasung Myanmar ani ki taina ngamkheigi paringda maruaina Manipur ga taina ba sharuk ta ngamkheigi paringda Sambal khaba ki thabak chatharak labasu kanagum bakharana ministry ki thabak asi thawaina tauge yauna taubagi matagum Sambal sing thudeklamle panbaya badi mamang thagi ani gi numidangda Sandel district ki Molsam PS na konba Changpol village ki area oiba border pillar home putaret amasung humpunipan gi marakta khaba ngamkheigi Sambal gi saruk tagi meter shamayang khaidagi chani rom gi oigadaba yot ki Sambal sing kakthatuna manghan takhan khraba matung numit nimpu mangani rom suzilakpada ngarang ahing da su police station asima ki manung chaliba new somtal dagi aibong jangkul phawgi marakta khaba yot ki Sambal sing meter sani yang rom dagi chahum rom phawgi changda sanggadaba saruk sing kakthatuna thudeklamle hairi